Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Bisnupur jila ki tongan mafam ahumda nongmai kamnabagi thaudokta mioi kaya asok apan nangle. Manipur Bidhan Sabha gi mifam amukhan athuba matamda kaunaba rajya sigi tongan malup kaya na appeal tawrakle. Eastern Command ki General Officer Commanding in Chief Lieutenant General R.P. Kalitana Mukhyamantri Nongthombam Biren Singha unaduna hauzik oiriba phibam asigi matangda kupna khanakre. Imphal West, Imphal East amasung Kakching jilagi oina hayeng ayuk pung 5 dagi numidang wairam pung 3 phauba curfew komthokkani. Amasung Raksa Bandhan kumaiga mari lenana piba khudol oina sarkar na chak thongnaba LPG gas ki mamal lupa chani hantaragani. Bisnupur jila ki tongan mafam ahumda nongmai kamnabagi thaudokta mioi kaya asok apan nangle. Ngarang dagi hona jila asigi Phubala maning Naran Sena amasung Thamna Pokpi maning hairiba mafam sing asida masak khangdaba khulai paiba singa chinglom dagi nongmai kapsilakpadagi Rajya Police amadi khul ngakpa singa khut thonglakibani mafam singa duda bom yauna nongmai kamnaba hojiksu leptri soklaba mioi singa dugi manungda khul ngakpa mioi mari Imphal gi Ras Medicity Hospital da pukhatuna laikanari makhoi sing adugi manungda khutta nongmai maru panba amadi kokta khetkiba yauri. Aikhoigi Bisnupur Paumi RK Manipur Sanan hai nongmai kamnabada asuk apan nangkiba singi manungda khutta nongmai maru na pankiba mioi ama Bisnupur District Hospital da operation tawduna nongmai maru adu lokthokre haire. Bisnupur jila gi Naran Senada lau uba chatpada kuki militant sing na chingnaba khulai paiba sing na nongmai Kablak padagi soktuna Ras Medicity amasung Siza Hospital la layeng liba khul ngakpasing MLA Nisikan Sapam na chatuna unakre MLA na layeng liba mioi sing da mateng pangbaga lonya team Nisikan ki member sing na Ras Medicity amasung Siza Hospital da lupalising yangkai dan tawke. Manipur Bidhan Sabha gi mifam amukhana athuba matamda phamu haina Khwairamban Kaithel Joint Coordinating Committee for Peace na sarkar gi pungning chingsilakli ngarang sathakiba 32 suba Manipur Bidhan Sabha gi marisuba mifam aduda rajya sigi hojik thokliba wathoki matangda khanakidabana athuba matamda mifam kaubiyu haina ngasi Khwairamban Kaithel gi ima singna sintha leptuna wakat mifam chathaki wakat mifam aduda saruk yakiba Khwairamban Kaithel Joint Coordinating Committee for Peace ki convener L Memana hai Bidhan Sabha gi mifam na Manipur gi oiriba irang asigi matangda numit kharani sangthaduna khananainabana hena yaifaba oigani. Manipur Muslim Welfare Organization MMWO nasu athuba matamda Manipur da thokliba kanglupi irang asigi matangda warushin puraknaba lup asina appeal tawri lup asigi president Boboy Khorimayum na hai rajya sida thokliba irang asigi matangda miyam punamakna wakhal khanthabiduna tangdu leitaba amadi rajya gi apunba saktam kaidanaba warushin puraknaba honabiyu pawgi marak thatna atenba break ama Chahi khudingi leptana mai paklaba candidate kaya puthokraba Kingdom Aviation All Lambulen opposite JP Women's College amade MPP Complex Polo Ground maningna cabin crew air hostess amade ground staff oining basingi chahi amagi aviation course lagliba September 13 dagi mari suba base ki class haujaragani admission fee 50% discount pijari loinana orphans amade relief camp ta leibasingi free oigani. Tabiriba pawasi Akaswani Imphal dagini. Numidini Khongsatta Imphal de thunglakiba Eastern Command ki General Officer Commanding in Chief Lieutenant General R.P. Kalitana Mukhyamantri Nongthombam Biren Singha unaduna ngaksel gi lamda mateng pangnaba yauna lamdamasi ki miyam asoi angam thoktanaba laukhat kadaba cheksul thorang singi matangda wafam sing khanaki. Sri Kalitana hai CSO sing amasung lanmi gi mioi singasu unaki. Nakalamaromda Assam Rifles ki PRO na thadorokpa chirot amana hai akaknaba pawma phangbadagi Imphal East ki Sagolmang area da thibahumagi thapak chathabada Enisian IM gi myoyama fare hari pharba myoy amasung khulai sing marinaba police station da sinakre loinana Assam Rifles amasung Manipur Police na Imphal East ki Nepali basti da thibahumagi thapak chathabada khulai manga phangle hari Freedom Fighter Haipau Zadonangi Pongna Pamlandamsu Oiriba None Jilagi Kambiror Khulda Assam Rifles na Martyrs Day Thauramga Mari Lenana Medical Camp ama pangthokre Assam Rifles ki cherol amana hai Freedom Fighter asigi maphamda ikai khumnaba utpa oina lemna layengbagi thaurang asi paikhatpani mafam adugi miyamda laina tina changdanaba amasung luna na leinaba pauktak pikhi Kemadu hitak lakthak lemna yenthokhi masiga mari lenana angang singi layekpa sangdamnabasu pangthokhi
Assam Rifles na Rajya sigi manung hunjin ma mafamsingda leptana tengbang pibagi thabak chathari Kangpokpi jilagi Satam Khulda haukiba Ningthoukhongjam nimita medical camp ama pangthokhi mafam aduda khunja chahum hena layengki nangnaba khul manga dagi khunja sing camp asida laktuna layengki Assam Rifles na Rajya sigi tongan ma mafamsingda naha sing amasung loop kayaga unabagi thauramsu leptana pangthokli Thauba jilagi Lilong Kamjong jilagi Kasong Khulel amasung Sordeda amadi Imphal East jilagi Pukhau Laifam Community Hall da Sagolmang Khewa amasung Pukhau Laifam gi miyoi singa unaduna wari sanakhi Imphal West Imphal East amasung Kakching jilagi oina hayeng ayuk pung manga dagi numidang wairum pung 3 phauba curfew komthokani Thauba jila da ayuk pung manga dagi numidang pung 9 phauba curfew komthokani adumainamak Bisnupur jilagi oina di hayeng ayuk pung manga dagi ayuk pung 13 phauba curfew komthokani Imphal gi North AOC da ngasi ayuk masak khangdaba asiba hakchang ama leramle police ki paun hai asiba hakchang adu masak khangdongna ba rims ki morgue ta thamkre mathang thagi ani phawgi manungda masak taknadrabadi ain gi matung ina mathong mangam pangthokhragani Ukhrul jilagi Ukhrul Higher Secondary School da hauji miyamna mayoknariba laichat viral conjunctivitis ki matangda miyambu bhab tanbegi thauram ama ngasi pangthokre Integrated Disease Surveillance Unit IDSU amasung ZEO Ukhrul khusamna duna pangthokiba thauram aduda school gi oja sing amasung mahiroi chingda laichat asigi matang akupa warol pikhi thauram aduda viral conjunctivitis ki expert singna wa ngangki jila adugi school gi angang singda conjunctivitis nabagi masing amasung asum hengalakpadagi thaurang asi paikhalakpani haujik phawada mioi chama hena laichat asina nare Imphal East jilagi Singjamai wangma baigepati lekai community hall da ngasi medical camp ama pangthokre District Health Society Imphal East amasung National Health Mission ga United Youth Organization Singjamai wangma baigepati lekai ga punu khusamna duna pangthokiba camp adu General Medicine Dentist eye amasung gainigi doctor singna mioi 300 hena layengki lemna hidak langtaksu yenthokhi Leimakhong Chingmang Ingau Khong Chingmang ex-serviceman colony amadi Kanto Prem Nagardagi lanjenarakhtuna tongan relief camp singda leriba mioi sing masa gi mayumda hanjil handuna tangdu leitana leinanaba sarkarna sinbiyu haina appeal tawrakli Senapati jilagi Mount Everest College da numit 3 gi oiba faculty development program on Moodle's LMS Learning Management System ngasi loishin kre Rajya Sarkar gi Directorate of University and Higher Education asinduna pangthokiba thauram aduda online amasung offline gi kuthangda college asigi faculty member 98 romna saruk yakhi Akashwani Imphal dagi pau tabiri Raksa Bandhan kumai ga mari lenana piba khudol oina sarkarna chak thongnaba LPG gas ki mamal lupa chani hantharagani haikre Ujwala scheme gi makada LPG connection lag humputra manga nauna lem pinabasu pandam thamli Kendra gi information amasung broadcasting mantri Anurag Singh Thakur na hai mayam gi oina sak thongnaba LPG cylinder amada lupa chani aduga Ujwala scheme gi beneficiary singdana lupa chambri gi changda hantharagani maragasida sarkar gi khongthang asibu maikai kayadagi thagatpa phongdoknarakli Economic expert Sarat Koli na hai sarkar gi khongthang asina miyam LPG gas leibada awaba kaya mayok narambadu hanta hanbadat chauna mateng panglagani atopa economist expert Harbir Singh na hai LPG gi mamal hantarak asina micham miyam akhanana lairba mioi singda chauna kanaba pirgani Manipur da su sarkarna LPG cylinder gi mamal hanta hanam lauthorak asibu maikai kaya dagi harauba phongdorakli Haujik Sikkim gi khongchatta leiriba mapal thauram Rajya Mantri RK Ranjana scheme asigi matangda Akashwani Imphal da hai Ngarang thongkiba Union Government ki cabinet meeting na ngasi Raksha Bandhan gi numit asida isanise singbu suraksha pidanaba khogi gas cylinder amongda Lupasani Hamthaba Aduga Ujwala scheme dana 400 rupees andaraga ngasi gi numit asida isanise ima ibel singda Honorable Prime Minister na kudol toguli loina na masi yamna phajaba Bharatiya Janata Party gi oiba adugun wakhalon ato ima ibel singda isanise singda madugi empowered mapung sana phangnaba toguli punama asigi mathakta Ujwala scheme da tongan makhul ki benefit mayam amusu pinanaba NDA sarkar na thaurang togduna lei haibasimusu miyamda thamjaningi Lebak sinba tungbada ngasi amasung hayeng Raksha Bandhan gi kumai pangthokli numida sida mache machan mawpwa singda rakhi punduna ana
ayek yaudana punsi nungsangna nungai yaifana panaba thaunijai mabung mawpasingna mache machansingda khudolpot piduna makhoibu matam leiba kibikta ngakpi senbibaga loinana mateng pangani wasaknai numit asina lakpada Rashtrapati Draupadi Murmu Uparashtrapati Jagdip Dhankar leibagasi miyamda yaifa pauzel pirakli mahaki pauzelda Rashtrapati na hai Raksha Bandhan kumai asina mache machan amasung mabung mawpasingi nungsinabagi mari adu utli mangna hai kumai asina miyamda piriba pauzeldi mache machan sing machanupi singbu ngakpi senbibaga loinana kumai asina nupi singbu ikai khumnab utpagi chanabi hena chesil halasi mahaki pauzelda Uparashtrapati Jagdip Dhankar na hai Bharatpu chaukat maikairomda sangsinaba miyamna nari shakti gi wakhalon adu chetna ngangnaba honagadabani Pradhan Mantri Narendra Modi na Raksha Bandhan lakpada leibagasi miyamda yaifa pauzel piri mahaki pauzelda senglaba kumai asina machin mana oibagi tanna thanaba yaroido mari amasung thajanabadu hena chesil halagani numit asina lakpada Rajyapal Anushya Uikesu yaifa pauzel pirakli mahaki pauzelda Rajyapal na hai asigumba nungsi chanabagi chanabi asina mioiba jati marakta maruina imung manungsingda hena nungsi chanaba porakpo oirasanu asiguma numit asi lakpada santi oiba lamdam ama nohongno na porakpaga loinana ingtapar rajya amasu oirasanu hairi Raksha Bandhan thauramga mari leinana 7 lok kalyan mark ta pangthokpa thauram amada nupi mahiroisingna Pradhan Mantri Narendra Modi da rakhi punki Mukhyamantri Nongthombam Birena Raksha Bandhan lakpada machil mawpa oibagi mari hena chesil handuna ingtappa tangdu leitaba lamdam ama ohelasanu hairi Zat Kanglup Khaidana amato oibagi lichingda kumai asina punchinduna nungsi chanana leiminaba porakpa oirasanu Election Commission of India gi miyoi 19 na sabab miyut kangbu ama ngasi aijol da thungkre Sip Election Commissioner Rajiv Kumar na luchingba miyut kangbu aduna rajya du numit humni leiduna mathang chahida pangthokadoriba Rajya Vidhan Sabha gi mikhal gi sem saribadu yengsingani Makhoina Rajya du da leiringaida Rajya Sarkar gi official sing Rajniti do sing amadi stakeholder sing unaduna Vidhan Sabha mikhal niyom chumna amasung santi leina pangthoknaba wafam kaya khanagani miyut kangbu aduna aijol da hek thungbaga Rajyapal Dr. Hari Babu Unaki amasung jati amadi Rajya ki sakhanglaba Rajniti do singa mifam pangthokki miyut kangbu asina Rajya ki Chief Electoral Officer Madhup Biaskaju Unaki Indian Space Research Organization ISRO na hairi Pragyan Rover's Lasers Induced Breakdown Spectroscope na thagi leimaida sulfur leiba thengnare sirot aduna hai thagi khameru gi sarukta ahanba oina in situ measurement lobada thagi leimaida sulfur yawu thengnakibani sirot aduna hai Rover Spectroscope na aluminium calcium ferrous iron chromium titanium manganese silicon amasung oxygen thengnare sirot aduna hai thada hydrogen leibra haibaju thibagi thabak chathari Aribada maruiba pau amuhana Bisnupur Jila gi tongan mafam ahumda nongmai kamnabagi thodokta mioi kaya asok apan nangle Manipur Vidhan Sabha gi mifam amukhana athuba matamda kaunaba rajya sigi tongan malup kayana appeal tawrakli Eastern Command gi General Officer Commanding in Chief Lieutenant General RP Kalitana Mukhyamantri Nongthombam Biren Singha unaduna hauzik oiriba phibamasigi matangda kumna khanakre Imphal West, Imphal East amasung Kakching Jila gi oina hayeng ayuk pung 5 dagi numidang wairom pung 3 phauba curfew komthokani Raksha Bandhan kumai ga mari lenana piba khudol oina sarkarna chak thongnaba LPG gi gas mamal lupa chani hantaragani pauloi jare